US President Donald Trump West Asia ngahak pothaduna hauzik leiriba Gaza gi oiba ceasefire asi yengsinduna Hamas gi mathakta akanba warning deadline thalamlaba matungda hauzik South Asia gi oina leiriba Malaysia hairiba country asigi capital Kuala Lumpur da yauduna mahaki oiba South amasung East gi oiba Asia gi region asigi oiba khongsat sing chathaba haukhre hauzik fangthokadoriba South Asia gi oina leiriba country Asean country singi oiba mifam asida lawgadaba warep kya amaga lonina US President Donald Trump gi oiba khongsat asiga punduna makhal makha kya gi oiba anoba warep sing lawgadori anoba cooperation kya ama sign tawnagadori US President Donald Trump ki oiba Asia gi oiba khongsat asigi mangjaunana China amasung North Korea hairiba country asigi maikei makhoi leiri haibigi oiba wafam ama khangnaba amasung Trump laklaba matungda mafam swaisi gi oina leiriba politics asidi yamna chawba awonba laktuna China amasung North Korea na singba country sing asi target tawruknabagi oiba khongthangsing asigi mangjaunana yamna ka henjilaktarabagi damakta leiri haiba taknabagi damakta North Korea gi supreme leader Kim Jong Un gi maikei missile ama test tawkibagi oiba thawdo ama laikre tasengmamaki North Korea gi maikei gi pangthokiba missile gi oiba test adu hauji USA gi maikei gi yamna kanna honaduna North Korea bu koisinduna leiriba South Korea amasung Japan na chingba country sing asigi maikei gi yamna kanba militarization gi oiba khosukolai agre torpagi oiba process asida yamna ka henjilaktanaba amasung US President Donald Trump na lakani hairiba khongsat asigi mangjaunana North Korea hairiba country asigi maikei gi makoi gi oina leiriba nuclear weapon asina Japan bu oigira South Korea bu oigira matam ama hektada strike tawduna attack chataba ngami haibadu uchanabagi damakta North Korea gi launch tawraga Sea of Japan da tahanabagi damakta honakibani mamangda tawkiba adugumna planning adu tawjaba taraga handaki oiba matang asidadi North Korea gi maikei gi kapthorakiba missile adu Sea of Japan da tabagi muhutta North Korea gi oiba territory manungda oina crash tawchinkibagi oiba thawdo amakak laikre maramaduna North Korea gi maikei gi test tawkiba missile adu handaki oina di mai pakide haibagi oiba wafam asini adubu mai pakidaba aduna yamna chawba laibak phaba amasu adamak oiri madudi Kim Jong Un gi maikei gi Trump na lakadoriba asida ka hena henjilaktanabagi damakta makhoi leiri haibagi oiba message ama so tawnabagi damakta misal changeng tawba adu adamak tawkhre hairiba message adu Trump yaokhre aduga karigumba misal aduna Sea of Japan da yoramba taragadi Japan gi oiba territory manakta yoramba taragadi South Korea amasung Japan hairiba country sing asigi maikei gi retaliation oina karigumba conflict ama lakpri ai natragana international gi oina leiriba body sing asida complaint tawnabagi oiba issue macha kharadi adum uba fangadoribani hairiba issue sing adusu ukidre aduga makoina pamiba adusu achieve tawkhre hadaki sei 2025 asigi oina Asian countries singi oina pulliba Asian summit asigi oiba yamna chawba development ama haiba taragadi matam kuinadagi Asian hairiba organization asida yawnabagi damakta honaduna lakiba matam amada Indonesia gi saruk ama oirambadagi US gi oiba yamna chawba matenga loinena achawba ihaw ama laklaba matungda ningtamba fangkraba East Timor Timor Leste haina su khangnariba country asisu ASEAN hairiba organization asigi member ama oikre 2011 dagi Timor Leste gi maikei gi ASEAN hairiba organization asigi member ama oijanabagi damakta apply tawduna lakraba matungda aduki matik yamna kuiraba chahi sing asigi matungda hauji country asigi maikei gi ASEAN gi oiba group asida yawba fangjariba asibu yamna chawba achievement amani aduga yamna wana honajaki haibagi oiba wafam sing East Timor lengaki maikei gi fongdokli East Timor gi maikei gi ASEAN hairiba organization asigi taramathoi suba member ama oina yawba fangliba asi 1990 dagi hairiba organization asi amu fawba chawthoktriba anoba member amata lawsilaktriba organization amani maramaduna handaki oiba matang asida East Timor na yawba fangliba asi aduki mati yamna chawba organization asigi su achawba awonba amadi oiribani mathangdana hauzik Malaysia hairiba country asida pangthokliba ASEAN summit asida maru oina khanagadaba wafam ama haiba taragadi India ga siyum thangnaduna leiriba Myanmar hairiba country asida 2021 da military gi oiba ku lakraba matungda military lenga amasung rebel group singa thengnariba lanfam asina maram oiduna lakliba civil crisis masigi oina leiriba issue kaya sing asibu loisinabagi damakta point kaya yawba warep sing lawraba matungda Myanmar hairiba country asida hauji yamna kanba pressure tawduna maruoina country asida election pangthoklaba matumda leiriba crisis asi loisinabagi damakta yamna kanna honagadori mifam asi pangthoklaba matungda hauji Myanmar gi oina leiriba crisis asida anauba mateng khara lakpa amasung pressure sing anauba laktuna hauji oiriba politics asida onba kharasu adamak uba fangba yai matam kharagi mamangda military huntagi maikei digi international gi oina leiriba country kaya amasung body kya amagi maikei digi torokliba pressure asina maram oiduna election pangthoklagani haiduna census gi oiba report sing khongwat pasu laikrabani hauji USA gi President Donald Trump laktuna ASEAN singi oina leiriba country gi oiba mifam asi
ꯄꯥꯡꯊꯣꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯈꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯈꯔ ꯌꯥꯎꯔꯛꯀꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯒ꯭ꯂꯣꯕal ꯅ꯭ꯌꯨꯁ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯐꯤꯂꯤꯄꯤꯟꯁ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟ ꯑꯁꯤꯒ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯗꯤꯁꯄ꯭ꯌꯨꯇꯦꯠ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯖꯍꯥꯖꯁꯤꯡ ꯊꯣꯡꯒꯥꯏꯅꯕ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯤꯄꯤꯟꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯋꯥꯇꯔ ꯀꯦꯅꯟꯁꯤꯡ ꯀꯥꯞꯇꯨꯅ ꯇꯥꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯣꯏꯅ ꯉꯥꯃꯤꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯆꯥꯏꯅꯤꯁ ꯀꯣꯁ ꯒꯥꯔꯗꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯕꯅꯆꯤꯡꯕ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ USAꯒꯤ ꯁꯥꯏꯗꯒꯤꯁꯨ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯅꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯕꯨꯂꯤ ꯇꯧꯔꯦ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯤꯂꯤꯄꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ USAꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯆꯥꯏꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯂꯤꯄꯤꯟꯕꯨ ꯃꯇꯦꯡ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯖꯄꯥꯟ ꯑꯃꯁꯨꯡ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌా ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯂꯛꯀꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ USAꯒꯤ ꯑꯣꯏꯕ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯅꯧꯍꯧꯅꯅ ꯍꯦꯟꯒꯠꯍꯟꯗꯨꯅ ꯆꯥꯏꯅꯥꯕꯨ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯌꯥꯎꯔꯤꯕ ꯀ꯭ꯋꯥꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯦꯟꯅ ꯄꯨꯟꯁꯤꯜꯂꯛꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯂꯩꯔꯤ ꯑꯗꯨꯒ ꯑꯀꯁ ꯍꯥꯏꯔꯤꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯄꯤꯕꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯥꯛꯈꯤꯕ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯥꯏꯅꯥ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯀꯟꯈꯠꯂꯛꯄ ꯌꯥꯒꯗꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ USAꯒꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯔꯤ ꯆꯦꯠꯄ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯅꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ USꯒꯤ ꯏꯟꯇꯔꯦꯁꯇ ꯐꯪꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ USA ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔꯒꯤ ꯑꯣꯏꯕ ꯏꯁꯨꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯂꯧꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯊꯝꯂꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯦꯅꯦꯖꯨꯂꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯖꯍꯥꯖ ꯑꯃ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯔꯤꯕꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯒꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥ ꯑꯃꯁꯨꯡ ꯀꯣꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯍꯣꯠꯅꯔꯤ